Kuki Meitei Lomising nakal law suminakhre haidi Kangluki irang asina maram oiraga haukiba sahi anirongki matamasida sing amasung tampaki district singa tainaba mafam singda Meitei amasung Kuki purop anigi miyosingna law singu tauba yadana lakibadu security gi ahenba forcing deploy taukibadagi hausik Kanglup anigi miyosik nakal da law suminaba haure Bisnupur district ki high canal da sahi home furom suraba lawmi ama Kuki militant singna nongmai kapsinduna attack tawrakraba matung high canal gi mathakta hausik CRPF ki ahenba forcing deploy tauba haure masina maram oiraga Kanglup anigi miyosing law panaba haure Kuki lalhauba sing kibadagi masang maming takthokningdaba Kuki lawmi amana phongdorakibada hausik thokliba Kanglup ki irang asina makhoida khamthengna awaba mayoknare adubo irang asi tapna hantarakle masina maram oiraga makhoi lawpham singda sangduna hingnabagi law usingu tauba haure hanadagi hauna khul thangnana leiriba Meitei khonja singna sunik thina khangnaba ngaktani Meitei singna aikhoida attack tawrakloi haibagi thajaba lei adubo mitop singna tawrakatra haibagi akibadi lei lawpham singda Kanglup animaki miyosing maning tamna law usingu tauba yanaba security protection mathau tai haike FNCC की khongjnag numit 10 suro phawbada lengak ke maikei dagi tumin election kiba yaning de haina phongdorakle Kuki singna Naga territory da sugi camp sana ba honaba popi thaba amadi German road amasung Tiger road haina thonjinduna lambi semba ki thawong sathari ba chi yaning de haina foothill Naga coordinating committee na Kuki sing gi mathakta satharaki ba ban gi khongjnag ngasi numit 10 suro ba phawbada sarkar gi amasung mari lenaba authority ki maikei dagi karigomba wafam amata haidana tumin election ba chi yaning de haina committee asigi maikei dagi phongdor Committee ki maikei dagi makhatana phongtokibada Naga territory da haibadi madukhul oiba yai natraga singi sarukta oirabasu Kuki militant singi sugi kem amata saba yaroi popi pambi thaba amasung Naga territory da German natraga Tiger road haina maming thonduna lambi semliba si khudakta gi tokadabani hairiba demand ahum asi phangdri phawa foothill Naga coordinating committee na Kuki singi mathakta sathariba bangi khongjnag asi makha sathakigani haire committee sina khongjnag changsilakiba numit 10 suraba phawa sarkar gi natraga mari lenaba authority ge maikei dagi tumina leiselibasi Naga singbu usitribara karigumba issue asi matam chana warosin ama center amasung state lengangna pura hauna bo honadrabadi masina maram oiraga sauna lan thokna duna misimina yaurabadi maduda tholakpa afafatagi daita pumba lengangna pugadabani hiram asida lengangna athubada miyeng sangdrabadi hena kanba khongjnag kaya changsilagani hairi Forest Department hena mapangal kalhandragadi umang wamang sing tungkragani thongam mondum reserve forest da upak sana yalamba miyoi ahum forest ke staff singna fare hairi singlaiba ko thokpa upal wapal takatana yan thatpagi thauto wathok mayam lairingai ki cherak asida lanai miyoi kya amana reserve forest da auba uwa sing yan thatpa leptre Manipur ki forest department mapangal kankhan handrabadi umang tungkhigadra haibagi mepaiba fauna rakle hairi khwaidagi nauna thokpa thaudo ama oina ngarang numit chungba adwaida kaksing district ta leba thobal Forest Division ki manung chanba thongam mondum reserve forest hauba upasing miyoi ahum na yan thalamba thengnabadagi fare makhoi ahum gi mathakta forest ek ki matungina logi oiba thabak lokhot ka dauri Thobal Forest Division ki range forest officer Sundarna pause asida hai division asigi official singi team ama ngarang maikai adumda survey ama chatpani survey chalinga gi khongsat aduda sing adugi singyang lomdagi electric ki horai ki makhol taraki maikai adumda reserve forest area manungda uyan ba yawbra haina koi thibada makhoi ahumna uyung pambi mayam ama kakthalambadu uba phangkhe thuna yangna maphamda forest ki team adu changsin ki amasung makhoi nanto pangamkhide makoidagi horai ama amasung thangjau ani phage pangamkhe makhatana makoina kari akaiba thabak torambagi haina thijilubada mapung phana zawraba uyung pambi taruk yanthalamba thenakhe kaksin khunaurong ki maikaidagi makoi ahum adu lakhibani aduga aronba lambi amada sangsillaga kanamata khanghandana makoina uyung pambi singadu yanthalambani maraksida lanai miyoi kayana pause sida high forest department se karigumba matamda thabak ningthina tawrambasu yawi aduga karigumba matamdana logi wangmada phongna thabak tawriba singi mathakta karimita tawba ngamdana lerambasu yawi hadang marak hybrid truck mayam amana Singlaibak puraga chaliba singasi kadaidagi singlaibak laurubano nomagi sabun puraga chaliba mayam asi reserve forest area dagi karigomba kolamba tholagati reserve forest area du tumdaningai laite singi lamda umang kokthokpa sing phaba ngamdraga su tangpaki ngam lamkhai manungda laiba reserve forest area phawbadi kalhanningi haidi
ꯅꯣꯡ ꯂꯦꯞꯇꯅ ꯇꯥꯕꯗꯒꯤ ꯏꯝꯐꯥꯜ ꯁꯤꯇꯤꯒꯤ ꯃꯐꯝ ꯀꯌꯥ ꯏꯆꯥꯎ ꯊꯣꯛꯂꯦ ꯍꯥꯏꯗꯤ ngarang ahing nongyai hauna nong leptana taba asina maram oiraga nambul turel yauna Imphal City phawduna selba turel singi imai hengalak lei adubu warning level gi makhada leiri haujumaki oina isaw asina khudong thiba yabagi phiba mayok nadarbasu Imphal gi mafam kayada ising thumjinduna chathok chasen khudong chadaba kaya mayok nare nong leptana taba asina maram oiraga sagolban uripok kwa kethel andro parking palace compound kongban nandai bam yauna mafam kayada lambi gi mathakta ising sele lambi gi saruk ayamba ising thumjin kibana miyam chathok chasinda hena khudong chadaba mayok nare haidi Imphal Valley da haukiba pung kunmari gi manungda yamna kanbadagi me oira phawbu nong takhi officer report matungina de lakadriba pung kunmari asi Manipur gi singa masung tampa ki saruk ayambada paksana nong taraba yai haidi maraksida water resource department gi report matungina de ngarang ahing nongyai dage nong leptana tarakhiba sina maram oiraga Imphal turel nambul turel amasung edil turel gi imai ase ngase yopung tararom tabadagi hauna tapna tapna hengalakle adobu flood level amasung warning level gi thang phawbadi yaudri haidi Combined Force na Singi District mga da sathakeba operation da nongmai chamaga yankhai mga yauna yamlaba khulai phagat khre Combined Force na singa masung tampagi mafam kaya da santi thamnaba leptana paikhalakpa khongthanggi manung channa Kuki singna namna taba Singi District mari yauna district mga dagi tongan tongan ba makhalgi nongmai chamaga yankhai mga yauna atai khusukulai kya aba phagat khre haidi Manipur Police Headquarter gi DGP office na thadropa serol amagi matungina haidbadi Sursanpur Pherzol amasung Kangpokpi Chandel amasung Tenopol District ki manung hanjin amasung singninga oiba mafam kharada yamlaba khusukulai singlo sinduna leire haibagi akhanaba paw ama phangbadagi Manipur Police Assam Rifles Army amasung Central Armed Police Force ki combined team amana hairiba jaga sing aduda sang sinduna thiba humbagi thabak sathakhe operation aduda AK series ki rifle Nepal insas rifle ani SLR ama telescope ko konaba sniper rifle ama M4 rifle ama 303 rifle ani carbine mari 12 bore gun tramari 9mm pistol nipan .22 gi rifle ama grenade launcher ama single barrel rifle manga SBBL gun manga ball action rifle manga single barrel ball action rifle ama pistol ama shotgun ama lethot mari single ball gun kungama thoi muzzle loaded rifle ahom pompi kuntrama thoi grenade launcher ama double barrel gun ama amasung single barrel gun traum do yauna punna khulai samaga yankhai manga IED kuntrama pan hand grenade traum doi assault ammunition lising amaga satru binocular mari communication set tara manga amasung telescope ama phagat ke intelligence ki report matungina Manipur Police Assam Rifles Army amasung atai security force ka loinana singi district singa satharaki bo operation singa sigi maroiba pandam de Santi public order sing phagaranba miyamgi punsi amasung lanthung ngak senbaga mari leinanane Manipur Police ki maikai status da santi amasung tangdolai taba phibam soidana purakani haibagi sap chaba thajaba adu miyamda piri miyamna su security force na paikaleba thabak thoram singa sida miyamna mapung phana cooperation PBU singnaba polam sing natraga illegal arms singa mari lenaba paw sing lerabadi manakna police station natraga central control room da paw PBU haidi Langamba look na matam supagyo ina tanthokle haina PWG na phongdokre Kanglipak Communist Party People's War Group ki lanmi oiramba Bisnupur district ki manung chanba Karang Mangge makhongdagi oinam Langamba sengba mamengna oinam Moirang Jaw sahi ni phumanga apokpo oinam Rajen Singh asi loptagi matam supagyo ina tanthokle haina KCP PWG gi PRO Singkhai nganbana khuyek piduna thadorokpa Cherola man haidi Cherolas na makhata na hai oinam Langamba na lukki chana kanglon ngak taba lukki chana kanglon gi wamra sel khaiba amade case ki apai selakpuna maram oiraga lanmi KCP PWG luptagi matam chupagi oina tanthokle makhata na langanbana lupki sana kanglon gi mayokta thabak toroklabadi lupna pirakpa cherak singda masana amadi imung manungna yana lokjagadabani hairi Ranjit ki laying the Asian Hospital gi doctor amadi atai staff sigi maikai dagi awat pamta leikhide haina Robert na phongdorakle moirang thim Ranjit ki laying the hospital amadi asigi doctor amadi atai staff singi maikai dagi awat pamta leikhide haina Asian Hospital gi assistant general manager wangkhairapum Robert na phongdorakle wafam asi ngasi hospital asida pangtokiba pawgi mifam amada Robert na phongdokibane mahana makhata na pawmi singda phongdokibade thasigi kungamari da lambi gi khudong thiba ama thokibadagi hospital asida numidang pung 12 adai pukhalakibane mahak pukhalakpa matamda mangonda alcohol ge influence su leikhi tungda
ꯇꯦꯁ ꯃꯌꯥꯝ ꯑꯃ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯏꯟꯇꯦꯁꯇꯥꯏꯟ ꯑꯁꯤ ꯍꯣꯔꯦ ꯈꯪꯕꯗꯒꯤ ꯇꯥꯡ 15ꯗ ꯑꯣꯄꯔꯦꯁꯟ ꯇꯧꯈꯤ꯫ ꯑꯣꯄꯔꯦꯁꯟ ꯇꯧꯗ꯭ꯔꯤꯉꯩꯗ ꯃꯉꯣꯟꯗ ꯂꯩꯒꯗꯕ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝ ꯑꯗꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯈꯪꯍꯟꯈꯤ꯫ ꯂꯣꯏꯅꯅ ꯖꯨꯂꯥꯏ 15ꯗ ꯔꯟꯖꯤꯠꯀꯤ ꯐꯤꯚꯝ ꯐꯖꯜꯂꯛꯇꯕꯗꯒꯤ ꯀꯟꯕ ꯉꯝꯗꯅ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯍꯥꯛ ꯂꯩꯈꯤꯗꯕꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗꯁꯨ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯤ꯫ ꯑꯗꯨꯕꯨ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯊꯤꯕ ꯌꯥꯕ ꯊꯧꯑꯣꯡꯗꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯔꯣꯕꯥꯔꯠꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯅꯣꯔꯊ ꯏꯁ ꯔꯤꯖꯟ ꯑꯁꯤ ꯍꯦꯄꯥꯇꯥꯏꯇꯤꯁ ꯁꯤꯒꯤ ꯍꯣꯠꯁꯄꯣꯠ ꯑꯣꯏꯔꯦ꯫ ꯃꯅꯤꯄꯨꯔ ꯈꯛꯇꯗ ꯑꯦꯛꯇꯤꯚ ꯀꯦꯁ 9,000ꯒꯤ ꯃꯊꯛꯇ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥꯗ ꯄꯥꯛ ꯁꯟꯅ ꯂꯩꯔꯤꯕ ꯍꯦꯄꯥꯇꯥꯏꯇꯤꯁ ꯕꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯅꯣꯔꯊ ꯏꯁ ꯔꯤꯖꯟꯗ ꯍꯦꯄꯥꯇꯥꯏꯇꯤꯁ ꯁꯤ ꯑꯁꯤ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯔꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯈꯛꯇꯗ ꯑꯦꯛꯇꯤꯚ ꯀꯦꯁ 9,000ꯒꯤ ꯃꯊꯛꯇ ꯂꯩꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯦꯜꯊ ꯑꯦꯛꯁꯄꯔꯠꯁꯤꯡꯗ ꯌꯥꯝꯅ ꯅꯨꯡꯅꯥꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯔꯝ ꯑꯃ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯔꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯒ꯭ꯂꯣꯕꯦꯜꯒꯤ ꯊꯤꯝ ꯑꯃ ꯑꯣꯏꯔꯤꯕ ꯂꯦꯠꯁ ꯕ꯭ꯔꯦꯛ ꯏꯠ ꯗꯥꯎꯟ ꯍꯥꯏꯕ ꯑꯁꯤꯒꯤ ꯕꯦꯅꯔ ꯃꯈꯥꯗ ꯍꯣꯇꯦꯜ ꯏꯝꯐꯥꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯑꯣꯕꯖꯥꯔꯚꯦꯟꯁ ꯑꯣꯐ ꯋꯥꯔꯜꯗ ꯍꯦꯄꯥꯇꯥꯏꯇꯤꯁ ꯗꯦ 2025ꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯅꯦꯁꯅꯦꯜ ꯚꯥꯏꯔꯦꯜ ꯍꯦꯄꯥꯇꯥꯏꯇꯤꯁ ꯀꯟꯇ꯭ꯔꯣꯜ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯁ꯭ꯇꯦꯠ ꯅꯣꯗꯜ ꯑꯣꯐꯤꯁꯥꯔ ꯗꯥꯛꯇꯔ ꯑꯥꯔ ꯀꯦ ꯔꯣꯖꯤꯅ ꯍꯥꯏꯈꯤꯕꯗ ꯍꯧꯈꯤꯕ ꯆꯍꯤ 2019ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯍꯦꯄꯥꯇꯥꯏꯇꯤꯁ ꯁꯤꯒꯤ ꯀꯦꯁ ꯑꯁꯤ 8,000ꯒꯤ ꯃꯊꯛꯇ ꯔꯦꯀꯣꯔꯗ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯍꯦꯄꯥꯇꯥꯏꯇꯤꯁ ꯁꯤꯒꯤ ꯀꯦꯁ 9,000ꯒꯤ ꯃꯊꯛꯇ ꯂꯩꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯇꯩ ꯃꯐꯝꯁꯤꯡꯗꯗꯤ ꯍꯦꯄꯥꯇꯥꯏꯇꯤꯁ ꯕꯤꯒꯤ ꯀꯦꯁ ꯑꯌꯥꯝꯕꯅ ꯊꯦꯡꯅꯩ꯫ ꯑꯗꯨꯕꯨ ꯅꯣꯔꯊ ꯏꯁ ꯔꯤꯖꯟ ꯑꯁꯤꯗꯗꯤ ꯍꯦꯄꯥꯇꯥꯏꯇꯤꯁ ꯁꯤꯒꯤ ꯀꯦꯁ ꯑꯁꯤ ꯑꯌꯥꯝꯕꯅ ꯊꯦꯡꯅꯩ ꯍꯥꯏꯔꯤ꯫